Good morning. Ngasigi card ki message ing minarase ko. Ngasi je nomaijing oibanina nomaijing gi number se 156 lere aduga color dana pink color gumba sinabibe ko. Ado card ki message hani ing minarase aduga timing of habas hape yengase ko. Ado timing se nungdang gi shu yawe habdu nungdang da thabak to shu yawe dana khoina haidi sometime nungdang da work from home gumba tawbani khangde haidi nungdang do kenoma chattoine tawdoine khanba leragadi adugi nungdang gi matam do sinabibe ko. Comment hang ko yaune ado ai loina ma hanba ngamde padi dum pai ko adu ai sida video dum reply tawre ko adi nungdang gi matam su dum follow tawi be ai ba aina nungdang thabak chakadaba tawgadaba leragadi tawgadaba hai nungdang hoi pung baro dabudi thabak budi chatlaroina ado aina haji hai do haidi work from home gumba leragadi ngasai gi nungdang gi timing gumba do haidi akoina samna have the simple email ama bu tawre na khalse email thabagi timing gumba se haidi adai kan dum tawbe ai ba dunida ado sida nutigi lokthokpa du baina ko haidi card message hadi minarase aduga ngasigi oina timing afaba se kai lege habadu haijarage ko ma'am da card se om lokthose ko nutigi tawul maina card ahum sidagi ama choose tawbiro haidi ahamba se kanjira ani shuba kanjira natraga ahum suba se choose tawsira haibado ahamba ko ahamba se chatke tawge khanba leragadi tawbiyo adugi potuma haidi hauba kem kaide ko ngasigi oina ahamba gi card laise haidi aina haidi kainoma start tawge haragadi adudo tawba yai ko ngasigi oina ani shuba sena ketang ko aina piba adagi natraga haidi mina aingonda gift kumba kaigumba adum basu lakpa ya ko ngasi je haidi giving receiving oina oibado haidi mi gi damakta su aina tawbiba ngamba oi aduga mina su ai gi damakta mateng gumba lakpa adamaina oina oi ko ahum suba sena amuko kitang ko keno tawo thabak tawo matam da ko sida la ise ishagi oina especially nupi ngai gi oina haite independently haitare ko independently thabak tawbiba haidi pangan thona lebiyo independent oide ya de na khanbiyo haidi sum ammingon da depend tawraga leiba je nuai te dana ko haidi akoi ishagi oina kainoma haidi tawge kain khallaga sum tawdadana ga leiba ko paleragadi ko adugi poto tawbiyo independent oina ba khotna biyo kaino tawo haidi aigi inner strength haitare ko haidi thona je haidi sum akoi je haidi ngamgadra ngamoidra kaina ningjing mangjing na baga dum leidana ko adudo thadokpiyo ai tawba ngamgani haibagi confident gumba leibiba haitare ko sum kaino makhan baga leiragadi ko wakhanda ado timing sin ayuk ki pung 3 ka minute kun dagina 13 ka minute kun phawum leire ko ayuk kini ko sisna dagi mu 12 ka minute nifu dagina pung ani phawum leire adagi 3 ka minute nifu daina 8 ka minute nifu phawa 3 ka minute nifu se nungdawam gini ko 3 ka minute nifu se nungdawam gini aduga 8 ka minute nifu se nungdang athengba gini beto ahingi mu haibado haidi ahingi sina pung ama dagina pung ani ka minute nifu phawum leire adagi nongalam dagina 3 ka minute kun dagina pung 3 phawum leire ko sisina koi gi ngasi gi oina afaba timing ko adu sida leire koi gi ngasi gi card ki message ma'am thank you